na computer tamba harapalagi hawlagi loi ko to tamapasida apamasida yapna nungai duga ta khoi butapi tamdiri ba jama koina khona kai mama khangda ba tamda hangda haram na khoi bo okum tv ba duga matung khangda ba leraga sama phamsida khangda ba singga hangba lapi ba amadi any khangdaba ma hangba matamda mafamsida labbi haina kogi ozama koi naso institution asi ozama koi na haibi du kana koi mafamsida nauna tamleba amadi lakaduriba satra singa no singa ina haning badi mafamsida tambal lorga kana khanghaudaba ma si thawba ma sada kai gumda leiba tamgeba saruk singdugi khanghaudaba ma yaw matamda oza singduna mafamsida hangdra khotana tambagi ayam su mafam asida piri institution asida yamna